Ngarang tungai faying maning kangsup kong hai riba mafum asida irang namthanabagidamagta mafum aduda deploy tawduna leiriba Manipur rifle gi kem manakta drone bombing chatharakibagi thawdok Aikogi Manipur hairiba state asi 2023 gi May dagina hojik 2025 yauraba aduki matik yamna kuiraba matam asida loishinba ngamdraba yamna chawba irang ama leiri hairiba irang asida automatic weapons bomb yamna advanced oiba mortar cell drone even rocket power sisinabagi thawdok sing leiribani Langaki Maikidiki Irang as Lucinaba Yamna Kana Honari Haibo from the Adumak Fondogli Adubu Asukuiba Matamasida Yamna advance over Kusukulai Kayama Paidan Hausi Lady Irang as the Kulai Putokuna Lanting Riba Kambusing Asidagi Kulai Mutok Punatragan Fagat Pagi Oibasi Mapung Fanangam the Barangasisu side animaki in a Kulaising Asi Yamna free hand the Paibagum openly lady. Irang asi hek haurakpadagi yamlaba Central Force single palaitana thazilakpagaloin State Force amasung Central Force ki oiba team kaya ama chingkong singya oiriba ayama matamda khutthoknariba mafam sing asida tapna deploy tawrakli masiga loinana hauzik chingkong singya oiriba mafam sing asida khutthoknaba amasung nomai kapnabagi thawdo asi khara hanthakre Masigumlaba matam asida chingtam tainafam oiriba matam amada yamna kanna khutthoknaba lanfam oiramliba mafam asida irang tholaktabagi matam asida lanfam asidagi theidokraga atopa mafam sing asida khulai paibagi oiba isu asi nongmagi hengalakli Masigumlaba thawdo ama khakta kairang mayai lekaidagi MD Nawas kauba Meeyoi ama faduna pukraba matungda Thoubal District Hospital da sine thinjilakbagi oiba isu amaga muk thorakli hairiba thawdo asigi pawhek thorakpaga Social media da Meeyoi kayamana thawdo asida arambai tengol gi involvement yawi haiduna yamna kanba wafum kayama fongdoknaraki madugi clarification oina arambai tengol gi site kini haiba chi amada thokriba thawdo adu kanagumba Meeyoi kharana arambai tengol gi ming sijinaduna andro unit ki oiba ming sijinaduna drug phadok phajin gi oiba thawromda thokibani madu arambai gi mari leinade haiduna controller unit to arambai tengol haiba undersign tawba notice ama social media da amuk chaithoraki Thawdo asigi matangda Manipur Police ki official page tagi thadorokpa information amagi matung ina thokriba thawdo adu ransom ga mari leinaba thawdo amani maduda chenaba suspected members of Arambai Tengol di Meeyoi taruk fare haiduna amuk information pirakli Haujikti hairiba case asi state asigi oina leiriba Manipur Police ki khutta leiribani makha tana si investigation chathari haiba wafum si fondoklibanina aikoina social media da drug kini natragana ransom gini haiba wafum aduda hunnabagi muhutta Hairiba case asida Manipur gi oina leiriba police gi oina tawriba thawdang asida oina cooperation pibinaba honasi Haujik leiriba Manipur gi tangdu leitadaba fibam asi May 2023 dagi thorakhiba irang aduna maram oiduna hingdaba yadabanina magi ngamnabagi damakta honarakpada masigi fibam asi tarakpani adubu masi oire haiba taragasu aranba tawba midudi Kanglu furup naidana aduni adani haibadu thidana waraksi natragadi karigumba example ama thamawdaba taragadi lakadoriba matam asid aikoi masel khaktama aduma onsinaduna leiringaida atopana khudong chaba lawkhigani Haujiksi social media da oigera natragana atopa mafum kayamada oigera Meeyoi kiyamagi maikeidagi migidi sem saba loikre langi damakta ready tawri adu tawri haiba wafam asi adumak fongdoktuna leiri adubu wafam asi fongdok chaba taragasu aikoigi oinadi lan thengnagadoriba chingkong singagi oiba mafam asidagi thaidoraklaga Lan nangdaba mafam singdo oina adumak changsilaktuna isu sing thorakliba asi afaba oiroi maramdi lan asi ngamthoknaduna loisinkibasu natte namthakibasu natte masigumlaba fibam asida aikoi masel adumak onsinnaragadi aikoi khaktani mangjagadoriba asi aroibada case asibu thijiliba state asigi leiriba forcingna atuba matamda yamna kanna honaduna achumba adu putoktuna mara laiba mi adu dandi pineba tausi haujik state asida leiriba irang asina state asigi leiriba forcing asigi credibility asi prajagi oiba support asi yamna hantharabani maram aduna masibu restore tawnaba atuba matamda honabinasi state asigi leiriba law enforcing agency singi maikeidagi su lamna masida leiriba fataba thabak tawba khunaibu manghanba yawa thabak sing tawriba maduda chenaba Meeyoi sing asi matam leiringaida yamna tuna action lawkhatuna logi oiba fangpam thokpa dandi sing adu matam chana fanghanba taragadi ki atopa kangbu singi maikeidagi su makoina tawrakliba asi tawrapagi mathau tadanabagi maram ama oigadra haina su kanjai